Lupa crore lishing chatret humfutaruk changna paikhatkadaba kilometer yankai mathoi dasmek ani ahum shangba Imphal Ring Road project ase Loirabadi Imphal manungda traffic jam Thokpagi Phibam Leiraroi haina Manipur leingak Works Minister Govindas Konthoujam na phongdokkhre wafam asing ase Imphal Ring Road project paikhatpa haubaga mari leinana takyel khongban maning laikan pangtokpa thoram mahakna phongdokhibane Asian Development Bank ke official sing yauna pangtokiba thoram aduda Works Minister Govindas Konthoujam na hai Lupa crore lishing chatret humfutaruk changna paikhatkadaba project asege lambi thong sem sabagi senfam ase Asian Development Bank ADB na chada marifutara grant oina puthokane aduga lemhoriba chada tarana loan gi senfam ne high riba loan gi senfam asiso Government of India na adumak singatabane project asege land acquisition na center amasong state na paikhatkadabane kilometer yankai mathoi dasmik ani ahum shangba Imphal Ring Road asege kilometer mapan dasmik manga sinode land for oigane kilometer nifu mathoi dasmik manga sinona pep soldier yauba 2 lane gi lambi oina semgane 4 lane gi lambi saruk asida cycling amasong jogger track su hapkane ring road asigi kilometer 19 romde nak yeta asang aman kaya na thalaba lamhang sing leigane loinana footpath amadi foot plaza na chingba kaya su hapkane Ring Road asege singthaningai oiba amana hospital amasung school na chingba sensitive zone gi mafam singda noise pollution control gi mechanism hakane hairiba thorang ase India gi manungda Manipur na ahanba paikhatkadori bane project asege top masak amana Ring Road ase environment friendly oiba green road amagi thakta samgat kane masida mayai oirap chauba electric bus yauna makhal makha kaya gi e-vehicle amade low floor bus na chingba sing service tawgane masi pumnamak ADB na project asigi damak sanction tawrapadi yawraba ngaktani haina Works Minister Govindas Konthoujam na makha chana phongdokhi masidagi akoina asa tawjai madudi akoina thamjari basi akoi 18 lakh people direct benefit piba ngambani akoina they can be absorbed in any technical capacity or non technical also aduna akoina 18 lakh main days 18 lakh main days se koina employment generate tawba ngamgani eba aduga 13.5 lakhs main days sina indirect employment piba ngamgani eba indirect employment di dukan masa road side ta tawba and the value of the land will also increase in 100 folds once this road passes through aduga road sigi nakanda akoi dukan mayam phamba yagani pan dukan hotel na chingma mayam phamba yagani madhuda akoina 13.5 lakhs main days akoina pajabaneba aduna akoi GST stay phangkadorisi akoina asa tawja matamda 6% ama phangane na khanjai aduna ina khanjai matamda hairiba lambi si lakwa matamda di akoida yamna chinba aduga mayamda matam chana yobangam da aidi yongningi mhamda matam chana yobangam da chingba sing adu akoi kokpangam lagani haibagi thajabasi mayam thamjari